ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯣꯠꯂꯣꯏꯔꯣꯏ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯤ ꯐꯪꯍꯟꯕꯤꯌꯨ ꯀꯨꯜꯖꯦꯠ ꯄꯥꯎ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯣꯡꯈꯤꯕ ꯀꯪꯂꯥ ꯄꯥꯎꯆꯦꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏ 6ꯇꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯃꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯤ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯍꯛꯆꯥꯡ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯣꯠꯂꯣꯏꯔꯣꯏ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯕꯅ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯑꯄꯣꯛꯄ ꯍꯤꯖꯝ ꯀꯨꯜꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi tera tongbram laikai da leiba laikhidraba linthoi ngambigi mayumda pangthokiba paugi mifamda wafam asi phongdokladuna mahakna hai laikhidraba mahaki machanupi asigi hakchang phanganbinaba amade mathau mangam pangthoknaba chief minister amadi governor da memorandum fawba piduna lakhe loinana makhoina su masa phangdriba fawba mathau mangam pangthokiganu haina phongdorokhe local mla na su angamba thakta masa phanganaba honagani haina thajaba pikhe adubu ngasi fawba asuk sanglaba matam asi thiri hairaga phangba ngamdana leire loinana cbi da sinaduna charge sheet thangat khraba fawba haujuk fawba mahaki haksang phangdana leire angang masa phangdavana chanabina maram oiraga laikai gi misi mina thokpada changba yadavana haujuk fawba yamna wana leire prime minister na beti bachao beti parao haina phongdoklavasu ngasi fawba mahaki macha asigi matangda wahai ama fawba phongdokpa leitre lakadoriba assembly mifam asida angang asigi matangda puthokuna khanagadavane loinana angang asibu hojik lediba central force ing season aduna athuba matamda phangana ba hona bi yu haina su mahakna phongdokhe